Manipur Circle Newsna ngasi numidang uramda phone ki pawsi da yawba I pawsing myamda pijari mahiroi nupi macha ama mafam khangdana mangkhre kwa kethel mayai koibida leiba sisu nista niketan da class 10 tamlibi mahiroi nupi macha ama mangkhre mafam khangdana leiriba mahiroi asigi mamingna pema seren sejong apokpa lakpa sejong kawi hairi khagem pali panthakta gini apokpi mamana maitai ni aduga mapana Arunachal dagini hairi singjamai singa makha basketball ground mayadagi mangkhraba matung iroi loiba oina naga mapal da ukhi hairi madugi matungda mafam khangkhidre kanagumba singna thengnarabadi mobile number 9774625543 da natraga 9366662850 da pau pibiu hairakli koken kuki khulga thangnana leiba low pari tar urom low uba changba ngamdana leire Imphal West District ki manung sanna sangai thelga naknana leiriba longa koreng area gi local sing handak sahi gi oinadi mapung phana low panaba gi thabak sathaba ngamle adubu longa koreng ga thangnana leiriba koken kuki khulasiga thangnana leiriba maitai gi low pari taruk rom low uba ngamdana hujik phawba leiri hairi pausi asina phangma pawgi matung inadi koken kuki khul asi longa koreng sangai thel paktagi changsilaga leibani hairi hairiba mafam asida maitai singi oina low pari tar urom lei hairiba lofam singasi Manipur da thokliba irang asina maram oiduna lisingani kulhumdoi gi me ahumdagi hauna lofam sing asida sangma ngamdaduna leirakhibani hairi hojik Manipur da thokliba irang asi karamakhai safarak labasu koken kuki khulga naknana leiriba lofam asidi sangma ngamdabadagi low uba ngamdana leirakhibani loinana hairiba lokol asi low uba ngamnaba security na ngak senba gi thabaksu hojik makki oinadi paikhatpa leitri hairi Kuki volunteers singna sandil dagi Hijack toukhiba JCB ama mafam khangkhidre AR da wakatlabasu tabidre hairi Sandil district ki sakpi karong sub division gi manung chanba kanan kuki village dagi kuki volunteers singna Hijack toukhiba JCB ama hojik phawba pitho u haibang yadre Assam Rifles da wakatlabasu karimata tabidre hairi kuki singna chathariba thawong asi akanba mawong da kandem towi haina Sandil Naga People's Organization na thadurok chirol mana hairi chirol asina makha ta na hairi bana hairi ba thodok asi sahi asi gi February manga gi nungthil pung 2 minute ni phuni pan ta bada thoki bani numit aduda kuki volunteers sing aduna Chandol Pokpi village dagi MK Ram Kanamani Sothe Koba amagi JCB ohum the X vehicle number MN04 CO677 asi Hijeck toraga pogi bani hari adubu hairiba gari adu koki amasung maitai ani gi marakta thokiba kanglukpi irang adu yamna kalingai matam lesingani kulhomdoi gi meda Assam Rifles na haibijang kemdagi phagatki bani adubu valid documents sing utlaba matungda thadorki bani hari adubu hairiba gari adu amuk hanna koki volunteer kanan koki village ki manakta thauduna chalingaida Hijeck toraga pogi bani hari thodok asigi matangda kunipan suba Assam Rifles ta report torabasu hojik phawba action amata lakhwatri amasung gari adu recover toba leitri hari hairiba thawong asi law and orders ta sauna akaiba piba khaktanatana civilian singi right asi violate tobani thodok aduna gari asigi asengba mapu asigi Satmil londa sauna awaba pibada natana public safety da so nungnangba ama pokhalle maramaduna district administration amasung law enforcing agencies singi maikaidagi hiramasida meaning sangbiyu Assam Rifles amasung security force ki maikaidagi koki volunteers na Hijeck toraga pogiba gari adu recover toba yauna thodok aduda senariba singi mathakta sapsana justice prokadabani conflict infective areas singda civilian properties sing ngak senbaga justice restoration tonaba honagadabani mari leinaba authority gi maikaidagi hiramasigi meeting sangladuna sigumba thodok asi matungda tawdunaba sapsana action lakhwatkadabani hairi